after a week hoi week amamok ti video thagat la maroi ko aise aido yam chin ba haise hoi kaino to ba handak valentines ki week to aido sale ama yaw ba chatle haidi aigi tarot reading do personal oina to ba chatle ba ko adudugi adugi week tuma week haise dum hoi khara zum sangdre adagi luhong ba sejanina mi dum akhoi gi relatives ki luhong ba and all aduguma singduna maram oraga aise video se khara sang na hapa ngamudre aduna aibo adum support tawbiri ba singbo ina thagachari ado ngasigi reading asidi cross compatibility reading haidi single singi video sembir o haiba me am yawi ko aduna single singi aina mamang the next relationship reading di tawja khrabane ba aduna next relationship reading dugi matung da sina amuk tongan ba type of reading ne haidi kamaina tawni ha matam da isana crush kumba or isana khanja ba leiba mi do ko haidi phongdok bading am da ba crush oina dum wakhal da pamja ba nusi jaba attracted oiba adugumba phawba singduna like moiga compatibility haidi isana kai kai tawbi ai adagi approach to bana phabra tawda bana phabra adumaina haidi relationship ki outcome and all plus energy adumaina yeng doine do yam ga hen ba detail reading di oroi haidi sida ka shu detail oina yeng ningai do leite ba ko aduna adum card mari haidi tarot card home amaga energy card amaga adumaina card mari gi reading pick a pile tawraga adum isana pile amam khanbir ni adudagi card mari draw tawraga haidi tarot card home ga energy card amam go draw tawraga amaina reading se continue tawdoine ba ko ado ngasigi reading si so general reading oigani duna personal reading to bining basingna aige Instagram link to aige description box adum hapchar amage aduda changanga isagi hoi isana dum DM to biraga isagi slot book to bibiyani personal reading to nabagi damakta aduga general reading oibanina yam hoi hayang horen ko na personally resonate tawk ta do single khakna na traga so dum cross leiba mayam na dum reading se yeng biyo aduga mathang ai dum twin flame reading adugumba singdo detail reading singdo sangna dum hapcharake aduna ngasigidi cross compatibility reading se how say pick a pal from the my on say let's get into the video. So ahan ma pile A na tragana sige blue idol figure se khan bi basing do sige tarot deck se na tragana sige blue idol figure do choose to bi basing do moigi cross compatibility reading tawdoine ado card se hana pick tawrase card hana pick tawrase ko ngasi so aise video se hayeng namage kaina khalambane ba duga dum thagat taba kuira ba duda ko hai dum aisu thagat ninge ba amna aduna war tabak cha thui ba aduna war so wan adum namme 4 of wands 10 of coins ke pal e khami basing ide dum aphaba oi bagi mong da ui vision se ko moving okay. So card singze pick tawba loire ahan bada the empress hariba card chathale ko sisna kai haige hamatam da dum pal e khanmi basing se isana crush thambi ba mi sing se dum isaga non oiba person haidi san dum khangna ba mi haigadra friends oiba yai na traga na dum family through the gi khangna ba oiba yai ko adu targa su isaga khangna ba mi oiba ne hena nambagi chances ta lai ba ko haidi hana dagi well known oiba person ama even in contact ta lai ba mi ama phawbo oiba ya bagi chances or possibility se lai ado sige card empress hariba card kai haige hamatamda hoziki crush sina ko isada dum yamna kai haini supporting oiba haigadra haidi relationship mak laita taraga su wari shana ba khotpa matamda dum harau na appreciate tarapa gumba positive vibes gumba radiate tawba adagi hek kainoma isagi oiba wa amata thok tashin tawbagi matang dabu oiro ko moise dum ready da leiba haigadra dagi kainoma haiba matamda harau dum tarapa gumba adugamba positive vibes and radiations me ama phange ba si se friends oiba suya ina traga na ina hose habado isaga non oiba person ama oibagi chances na hele na haidra ko aduna isana approach chatluwa matamda moina yarakpagi possibility se dum khara wangi bako haidi adum crush sina so isa haidi pal e khanmi ba singi damakta khara dum khanja bagi type ta di taweba adubu ke haini like card makha tar pasina kai haige habadi yengse do sigi card na some positive energy di pi bako aduna
adum wakhal janaba oibagi mong da haidi halnadagi in contact ta laibu or friends kumbada oi taragadi haidi friends kumbana crush oibiba taragadi adum abhaba energy guma piye do sukang khangnadaba mi da crush thamba oi taragadi adum communication ama initiate tawnaba hotnabiyo haidi kamaina pau phausigge khotsige adamaina khanbiraga ko adugumba communication ama initiate tawnaba hotnabiyo second card china 4 of wands ko sigi 4 of wands size na kai haige hamatam da sigi relationship se highly crush siga relationship ama lerak pa ya bai vision later sisida isagi family na supportive oi biya bagi vision se pi ba haidi family na dum pura backbone gi type ta lepi ba do haidi mi imong manung na ya da ba khota ba haiba ama laitana ko adugumba do sigi relationship haidi sigi crush siga relationship oina laita agadi adugumba yaba yadaba kemta tholoi adugumba issue kemta tholoi ko adum family na supportive oiraga smooth oina chatpa yaba relationship ama oigani ba ada relationship oiba oidaba habidudi isagi decision gi makha pole isana wakhal chanai or kai hani pamjaba do henja taragadi haidi in contact ta leiba mi taragadi dum approach se dum athuba matamda hai tar ko yamna mak days ta natraga sudum some weeks later or some months later adum approach se tawba yaye adum positive energy haide positive result phangba yabagi chances se pi ba aduga ngasai gi khangdaba mi oitaragadi haidi like communication laitaba mi oitaragadi communication ama initiate tawna ba hotna biyo habagumane ba kwa sigi 10 of coins ina amu kai haige haba matamda ngasai gi approach se chatle na khalase ba adudi outcome da kai pirakani outcome da kai phangni ha matamda sigi second card chiga third card chiga se am relatable oeba you am relatable oye in the sense that sigi relationship or isana pami ba crush sigi kai haini lakadori ba relationship se family and relative side gi am na yaning ba communal support phangba aduga ba type of relationship oye aduga approach sa matamda adum yarakpagi ko ahanbada direct hek yaraktraga sudum tapna yarakpagi or tapna attraction guma bonding guma form torpagi chances se yang wangna leye aduna pal e khami basinga isa gi crush ka se yamna highly compatible oye ba ko aduna othokpa yari da ba crush nati ko haidi dum leidana aingonda reading ga taram daida che aigi nupa do korea da aigi crush to korea da ini khotani adumaina ga tawba crush to nati ko aina haisde dum possible oibe ya ba crush to ne ba ko so adum aphaba oibe yabagi vision leibana maram oiraga approach adum chatpa yabagi chances or possibilities se leye haidi approach adum jat na ba hotna biyo isana khoida jataragadi or isana relationship leige haina khanbi taragadi ko aduga sigi energy card na moving hariba energy card che thole eba moving hariba energy card na kai haige hamatam da hojik isagi crossing ga lainariba relationship haiga dra ko adum lainariba situation or mong matausidagi like relationship oina khong thangjilakpa matamda changes khara di lakani habasima di khangjin biro ba haidi isana hojik vision toriba crush gi futures and characteristics like dana ko moigi deeper or inner side isada uthorak tabagumba adugumba manungi characteristics leramba yai or isana pamiba relationship tugi mawong dagi ona tainabada or atopa nakan namada thairaga lakpasu yai ko haidi relationship oitaraga su isana simi se samai tarongani ne kaina khanbada adumak hek oithorak tabagumba atopa magi adum personality lerambagumba adugumba di khar thainaba yai duna sigi relationship sigi damakta khong thangjandrikanda some changes khar ge prepared oiraga changbiyo haibagi mawong na pi ba ko ado ka shu thutokpa problem ge vision lete dum possible oibe ya ba haidi oithokpa ya ba crush ne haina khanbi taragadi dum try tawshin biyo aphaba outcome oibagi chances se lei habase haidi compatibility dum wangi duna aphaba outcome oipai chances se lei habase sigi card thing sina hairiye aduna oiba ya ba crush haidi adum akhoi gi like kai haini isana approach tawbada adum contact phangwa ngamgadaba crush laidana ko adugum boy tardi yani in the sense that approachable oye habani ba ko aduna adum try tawbada mangjaba laite try tawshin biyo approach set biyo so good energy pa aduna pal e khami basing idi aphaba oye ko aphaba oye cross compatibility reading se aduna single meam crossing the sasat proposal solo na traga sunum contact thousand lo adum relationship oi bia vision se lei ba ko ado si general reading ni ko mi loina makki loina ma hekta dara cross loi mak yar ani habadi te ko general reading ni adubu chances are there aduna pal a gi reading matang saida loi jare segi lo ba ba dum general advice option biyo aduga makhata na kai to ba age do khangsin biro aduga next reading among aminer se ngasi ko na di matang saida loi shinjare hey palbi gi sigi tarot deck se na tragana sigi gray idol figure se choose to biba gai do moi gi cross compatibility gi kai reading sida kai vision pige habado yengdoine do karchana safal taraga pick tawase
Queen of Swords, Ace of Wands, and then Three of Coins ko. Three of Coins. So, sige, palbi. Gisit, kitang daw yadaba, hagadra. I don't know, some issues are there, but yan kasi. Sword of Truth ko. Energy card siya. So, horse adum hijar again matang ahanba card na Queen of Swords sariba card si thole ko. Sige card na kay haige ha matamda pile B na crush chambi ba missing se moist brains over beauty preferred away ba. Brains over beauty preferred away habadi kay hay no haba matamda hayang moy na like pile B can be ba sing sige crush na moy partner choose to ba matamda moy relationship lai ba matamda moy se sakta sungeng de ba ko moy partner sing do choose to ba matamda moy se ayama matamda brains haidi like wakal jana ba characteristics and all adugumba da ngakta yenge aduna haidi hayang isana crushing jo impress taw na ba hotnage haina khanbi taragadi moida dum phajana ba khotna ba ki dana maudana adugumba ka shu tawbi kano adugi mahutta wakal jana na ba haidi mana khanbaduga like minded oye kai bado kaina habado mo na feel to halaga magi damakta khalle or magi damakta attraction power kaina habase some kay haini meaningful ways to interpret taw ba haidi dum mamang da luxury and all siguma mayam si utpagi mahutta isage ba true feelings to aina so taw bagumba adumaina tawrakanda khak impress oi ba yabagi mong da lay ba ko aduga sigi ahom suba card se second card sinai ko na hijarak ba ahom suba card chi matuina moise like palbi can be ba single crush sa ayamba na in a relationship ta laibagi mong ui ba haidi moy se moy masama sagi ba tongan ba relationship ama na committed oiraga laiba daw ta we ba ko adubo moy commitment do da kitang loose oi ba hagadra moy se relationship to dagi step out su tawning ba aduga move on taw ba sungam da ba but stay tawar roige haraga haidi give up taw ba sengam da ba aduga stay tawrage haraga sungam da ba ko aduga ba condition da haidi moy se toxic relationship ta lerem ba yai or moy na pam da ba relationship ama da dum continue tawraga leramba oi bi ba aduna moi se side distraction je acknowledge tawni ba side distraction haidi isagi approach oi doini ko haidi pile b khan bi ba sing sina crush sida approach to ba matam da moi se direct mak yarak traga su isagi approach to entertain taw bo oina communication gumba se dum phasana taw ba ya ba wari watai sana ba ya ba adu moi se relationship ama du da dum leiba ko aduna isa sina third person gi tap da third wheel gi tap da oi ru ba moi gi relationship to da adugumba consequences oirakpa yabagi vision laye aduna isana relationship oina approach tawdri kanda ko moido relationship ta laibra laitabra do hana check out tawbiyo haidi for example nupi ama se pami agi crush ne hairaga mother relationship ta laye khangkhang ne approach sok sele khalo aduga yar e na su khala se ba adoi taraga isa da third person jo oirni plus nupi na magi present to the chit taraga nangon da lakpa se nangon da su chit tawro oi haidi ngai leite ba example ni ko ina pi se nupi ni pa gi wana tabak ta ko aduna hana relationship ki approach trikanda yari gay moise relationship amda laibra khotra habdo hana di thigat khotkat pa adum hajing ma thamna thigat pa hasinam lai da na ko social media da ni khangne moi friends contact tawani khangne damai dum thigat laga khotlaga yeng biyo ba haidi hana relationship lai trikanda sort out to biyo ba dunga ma problem da ko natraga di approach to entertain tor pa di yai adui taraga su third person oiru ba di nungai te da na ko aduga relationship compatibility ki matang ni pa matam da like 50% compatible gumane ko haidi yam ka hena resonate to yam ka hena janai haiba makti haiba ngamde but at least some compatibility are there so adum try to bada approach at pada entertain tor pa ya bagi chances adum laiye to bata bu third person or ba ma natraga na entertain torok ta ba aduna relationship ki damakta approach at trikanda or khong thangjen trikanda hana khantha biyo ba hai kai kai or kani kaina haibado ko
sisina Ace of Wands ko sige Ace of Wands hariba card sina hauji isada adum haidi crush siga relationship oithopagi vision se adum blurry and dark oiba haidi kashu vision se udaba ko but isana adum oigani kaina haibagi fantasy da wakal da budi pangnung da nungairaga di leiba aduga asengba reality da yengura kan di oithopagi vision se irei leite ni he kaina khanjaba aduguma wakhalon khara pharamba yai ado adum contact or communicate toraga haifet yengbiyo adusu yae adum haidi wakal chana ba chana daba haidi hekta sak kumba uraga or personality gumba do like never judge a book by its cover kaina hainai dano ka dumaina friend side to khak uraga pami nushi habadi yaroidana aduna waheng wakal chanaram jagadi amuk yam nungai roidoineba aduna contact toraga like mado interested oibra and all adugumado haifet yengbiraga approach pat yani yaroi habada ishagi decision ne makha pole ko adum hatna khanthabiyo but ngasai aina habado issues kumba khara arise torak pa yabanina hana phasna thigat pi cover approach trikanda ko aduga sisina sort of truth ko sige energy card si so adum mamangi hariba sing sege am relatable oye haidi isana yam pa menu shiri haini approach aluba matam da mana so entertain torak pa yabai chances ti laye adubu ngasai mother relationship atop da leramba yabagi vision su leibanina or mangi oiba side story ama leibanina hayang relationship leramba tung da isada hurt toba isada pain da ba isada nungai ta ba regret charak pa sigumba sing se thengnar pa ya iduna compatibility so only 50% khak pi banina relationship se yabagi chances leitaraga su leitrikanda step in tawtrikanda hana thigat piyo asengba do khangdok piyo truth to khangdok piyo haibagumba ne ba kwa so pile B gi su matang side reading se loijare dum general reading abanina mi khuding mak ki body resonate taram da bayai adubu advice law ba yaba sing adum lotion biyo aduga mathangi reading amuk ai minarase ngasi go di thank you for watching bye bye hi pile C sigi tarot deck se natragana sigi orange idol figure se choose to biba gaido adugi cross compatibility reading tawdoine ado card hana pick tower se kai kai leike habadu yangase Four of Cups, Justice reverse, Duga, Emperor ko, Duga last ja. Energy card amaga picture se last but not the least energy card se last ne haijabani adu moina piriba vision se adum achoba vision amani ko aduna energy card se last but not the least haijage so purpose okay so matam manghandabida adum reading room da my on silase Four of Cups sari ba card china ko haidi pile C khanbiri ba sing se moigi crush sing se hauji se like yam thina exhausted feel to ba in the sense that moi se masagi career gumbagi or personal problems mayam ama deal tawraga tackle tawraga exhausted feel tawraga leiba or yam thina toxic oiba relationship ama degi moi se war da step out torok pagumba adugumba resting or ke haini recharging period of time da leiri ba moi se masagi career gi mathangumba yamna saraga nungai tana leiba matam natragana moi sa relationship amadagi toxic oina leiraga step out tawraga haulik se pothari ba haidi masabu heal tawzari ba grow tawzari ba aduguma matam amada leiri na hayaduna hauji makidi approach ko chatpagi wakhal leitaraga di chatpi khino maramdi approach to reject torakpa or yei thorakpa yabagi chances wange haidi moina phanamna entertain tawning taraga su moigi personal problem leiba na maram oraga rejection phangbagi chances se wange ba kwa aduna hauji makidi approach at pi no as it is adum lei na ba hotna biyo like impatient oi bigano khang bakan biyo ngai bakan biyo haibagi mongda piri ba kwa kaino se consequences se sisina justice cards reverse ne ba sigi card china kai haige hamatamna hauski mamangi duga hafet similar oye haidi like approach ta luba matamda pirak kadoriba or fanga kadoriba outcome or result to isada pen daba satisfactory oi daba adagi unfair oye haidi aina isam samne approach ta uraga mana smine reaction pirak pa kaina unfair oi ba pen daba nungai taba adagi nungshi haina khalambagi attraction pharamba da hatred rom the turn torpa aduguma phawo arak pa ya bai vision lay aduna hauji rush to bigino khang bakan biyo
ngai ba kan bio haba se dum same high fat similar vibe pi ko card ani sina aduga sigi card chin hai se isagi crush isana crush thami ba mi se moi se life ta dum hojik se degraded oi ba haidi wa ba period oi bani na moi ba phasana supportive oi bi ge oi ba ngamani adagi future da ko dum matam khara ngai raga approach to ba matam da moi yar e khan tar ga su moi gi past ko be incidents me am do accept to ba ngamani in the sense that career gi oi ba relation past relationship oi ba me to oi ba ko adu ma me am do accept to ba ngamgani higher kan da khak prepared or kan da khak step in to bio hai ba haidi moi se dark past ama lei bo rbi natraga na dum moi gi adum family side ki problem lei bo rbi ko adu ma me am da handle to ba tackle to ba haidi adu ma me am do gi authority and responsibility pu ba ngamani higher kan da khak approach at pio na hai ba ko isai isa na crush story ba mi se moi gi personal problem se yam na lei ba gi mong da ui ba aduna sigumba consequences tholak ba ya ba na maram oraga hana digi prepared oiraga leibiyo haibagi mongda pige vision se do hoji ma kyoina di approach chat pigi no ba haidi hoji ma kyoina di moi se ready oida bani na rejection na hena namme na hai ba ko aduga side amar da compatibility gi yengba matam da sis dum 50% compatible oibagi mongda pi yam ka henba achoba compatibility percentage makti pi dre adu taraga su isana nga sai gi duties and responsibilities to like haidi relationship layer matung da magi dum adugumba past incidents bo or personal problem bo or adugumba me am to accept to banga mani haidaraga di compatibility se rise up to pa suya ya da hoji ma ke di khara dum 50% da higher ga leibagi tap da tawe ba ko so smaina pi ye duga ahom so ba card ne emperor ko sina dum approach lura matung da outcome se kai ra pe age hamatam da isagi like piles di kan biri ba missing sina crush thambiri ba missing se moi se ngasagi authoritative power haidi like moi imung manungi head moi gi imung manungdugi father figure or ahan ori baduna moi da dum khara yengsin ba or khara strict and regulations rules and regulations me ama impose to ba dugumba oi ba namaram oi ba suya ye moi ngasagi problem lei do ko ado sige card na higher se pile si kan biri ba single crush se khara moi se manipulative and domineering character se masana judum chen ba haidi crush stubborn oi ba haigadra adagi moi na khan basina chumme habagi mo da ngasai rejection gi chances wange haidu su moi na khalit khanbano chumme khanbagi approach to ba matam da thina reject tor to ne ba reject tor pa taraga di hekta kasulai taba wadu da ngang da chai na reject tor pagi mong da sub oi doine aduna matang matam chaba ngai biyo or yang biyo hai doine ba aduga hayeng relationship lare matung da sunga sagi personal problem accept to ba and all adugum ba haidu moi se khara manipulative and domineering oi ba haidi moina khanbasina chumme khanbani na hayeng relationship lare matung da khana chaina ba tor pa matung da ko moina ngamtradi ya de habagi ego gumba stubbornness gumba khara tholak pa ya ba adugumba sing do handle to ba ngambani har kana relationship sida step in to biyo haiba oi doine ko haidi responsibility or duty do duki matik yamakani hai ne relationship oina leitaraga di ado aroiba card soul purpose ne sigi soul purpose sari ba energy card na kai haige hamatam da isa da question amtang di hangbiyo ba haidi ai sigi relationship se later kanda magi ngasagi problem mayam do aina or personal oiba mayam do aina handle to bangam dori bra or accept to bangam dori bra adagi hayang relationship later matung da magi domineering characteristics to aina tolerate to bangam dori bra relationship se smooth oina pu bangam dori bra simi am se question oina isa da hangbiyo ba ko aduga aina sigi mi se crush thami se aina ma se genuinely pamira nungsirira natraga na nga hakki sakta chu da ngaw bagi oidoira aduma su hangbiyo ba adu mi am do hangla matung da isa da power pa isa na pirak pa intuition na pirak pa answer da adu da ek taw biyo ba isagi soul na isagi mind na pirak pa answer du da ek taw biyo na haiba gumba ne ba ko so pile C gi su matang soida loijare aduna dum sidagi longba yaba general advising lotion biraga makhatar pada kai tawba yai haba doi sana dum yang biro ngasi gi oina di matang soida reading solution jarage. Thank you for watching my video se matang soida lotion jarage sidagi dum chang naina to 3 days ki manung da dum video amamam hapang na ba hona jarage aduga 3k subscriber yo hola se 3k subscriber yo matam da giveaway so dina makidum reading giveaway tawjagani saya sabagi ko so ngasigi reading ase dum chana da ba adum isana comment box ta comment ma sa tawbiramo aduga ngasigi oina di matang saida lotion jarage and I kind of di high kalam di ka
Oh, aduga next karamba type of reading do sige habado dum isai sana pamba singdo adusu comment dum drop tawbiramo aduga adugi topic to da I reading semba ngambra so hana jage aduga video asibu like amadi share tawbiyo aduga channel asibu subscribe tawbiyo subscribe tawdriba singna subscribe tawshan biyo aduga lashalage